district ki Sempat Naga Khulda attack Touduna yum taratare Lom Mei Thadoklamle Haibagi report Fangle. Thasigi amada kamjong district ki chasat PS konba kuki khul ama amasung nagagi khul ani punna khul ahomda kusukulai matik chana paiba militant singna attack Touduna yum kuntra ro Mei Thadoklamba aduga ngarang na Noney district ki nungba PS ki nongpoklomda kilometer 10 romda bak lapna leiba Laikot kuki khuldasu khulai paiba singna attack Touduna yum khara Mei Thadoklambagi manungda yum nipan maine tumna chakibagi thodok thokraba matungda nungthil nungba PS ki jurisdiction ki manung chanba Sempat Naga Khulda khulai paiba singna attack Touduna khulasigi yum taratare Lom Mei Thadoklamle hairi thodok asigi pau phangbaga pauchi asina Noney district ki police ki SP control room da telephone Touduna hanglubada thodok asigi matangda official oiba report phangba leitri hairaki District Police Control Room na wafam asi phongdorpadagi pauchi asina numidang pung 3:18 rom tarapada thodok thokleba mafam asibu konsiliba nungba police station gi officer in charge da telephone Touduna hanglubada thodok thokleba mafam asi nungba PS gi makharom da kilometer 13 rom lapi khulasi irang turil na Chochampur gi marakta khanbani aikore confirm tongnabagi damakta changsingadabasu masi lambi khudongchadi hairaki Osida makata na phongdorokpada thodok thokliba khul asiga tainaba khul kharagi miyamna ahanbada nongmai maru khara kapagi makol takhi aduga maikhu karakpa ui haiba phawbagi report fangle mahaknasu thodok asi thoklamgani haibagi thajabadi leire adubu official oiba report phangba ngamdri hairiki masigi matungda pauche asina numidang pung 10:08 Nungba PS ki Osida amuk hana telephone taurubada atopa miyoi amaga wari sanabagi visiton fangki minit 10 amuk leiraga pung 10:10 tarapada makha taba report amasung official oiba confirmation launabagi damakta contact tongnaba honarubadadi phone paikhalakide thodok asigi matangda atopa pawgi likhun amana haibadadi Chochampur romdagi changsilakpa kusukulai matik chana paiba miyoi kharana naga khul asida hana nongmai kapsinduna attack chatharaba matungda khunja sing chenakhraga yum sing Mei tharamba oigani hairi